Salai Holdings Private Limited ki sale thumga mari lainaba branch pumnamak Lamphel police na seal tawkhre. Police investigation laibana matam khara gi transaction lepani miyam gi thagaba mangal haina company asina hairi. Amasung social media group amasung page singi administrator singa chief minister gi una fe naga solution lagdingai the central stakeholder singa tanarakani haibagi chapchana thagaba lai haina CM na phongdokre. Mayam bukhrum jari dom ne engbiri bas impact news ni ai pinki okram na hauzik pungja se fawpagi maroi ba pausing miyam da pizari. Salai Holdings Private Limited ki sale thumga mari lainaba branch pumnamak ngasi dagi Lamphel police na sil. Haukiba nimit khareni ki mamangda Salai Holdings Private Limited ki former chairman cum director Narengbam Samarjit na Manipur ning tamle haina United Kingdom dagi phongdorakhibani. Samarjit na phongdokhibabu anti-national chingi haibagi matangda Chief Minister N. Biren Singh na Narengbam Samarjit amadi mahakamari lainaba sing Manipur Police ke Special Investigation Team na thigatlaba matungda NIA da sinagani haina phongdokhibagi matung ngasi Lamphel Police Station na Salai Holdings Private Limited ki finance ki branch sing sil tawkhibani. Finance ki branch sing sil tawkhribagi matungda atopa department kayasu Salai Holding Private Limited na Police investigation loidri fauba thonglon sinki. Nakalamaromda harau kumai kaya loirabagi matungda ngasi Salai Holding Private Limited ta invest tawriba investor kayana tha khudingi fangba makoi ki interesting lawba lakpada sil tawramba sina maram oiraga charangnaba loinana makoi ki capital amount sing police investigation asina maram oiraga mangkhigadra haina pakatpasu kaya ama faunari. Salai Holdings Private Limited ki maikai dagisu police investigation amadi company restructure laibana matam kharagi oina transaction lepani amadi miyam gi thajaba manghan jaroi loinena company asigi mateng pangbiyu haina notice amasu Salai Holding Private Limited ki makhada laiba office kaya da thedki. Government की माइके दगी कोई तसेंगना रिक्वेस्ट तौजनिंग बदी गवर्नमेंट दा सिदा अखोइन इन्वेस्ट तौजरिबा मयाम से अखोइ लैदना तौबदी नते मसिना लाइफलाइन ओइबा मेंबर कया अमा यावरी मसिना कनागुंबा खरगी अंगांगी फी होली कनागुंबा खरगिना इमुंगी इमुंग पुनरी कनागुंबा खरगिना अना लायंग बगी सुमाइन तौदना लाइफलाइन ओइबा मेंबर मयाम अमा यावरी ngarang khakte invest तौरगा दरकार लेबा अदुगुंबा मागी अचिनबदो अदुगी दमकता अखोइ प्लान तौरगा माइ प्लानिंग अमंदा तौरिबा मयाम अमनी मेंबर सिंग चेयरमैन सिंग मोहिदा केस अमा लेरे हाबदी अखोइ अदु मीडिया थ्रू दगी खंगसु खंगे अदु मसिना मरम ओरगा अखोइ की मेंबर मयाम दा सितनतना अतोप मेंबर सिंग दा सराना लैरिबा कया से मसिदी अखोइ अतोप अल्टरनेटिव वे मा गवर्नमेंट की माइके दगी अमसुंग मखोइ की अखोइ की सलाई की फाउंडेशन मेंबर सिंग अथु मतम दा याना बम पुरागा अखोइ के सराना बा से अथु मतम दा कोन बिहान अखोइ गवर्नमेंट दा रिक्वेस्ट तौजरी. Indo-Naga peace talk waroi sin laktringay mamangda central government stakeholders singa tanarakani haibagi chapchaba thajaba lai haina Manipur gi chief minister N. Biren na phongdokre. Loinena Manipur miyam na state asi kaihandana thamba pahamdabagum state government na su state asi kaidana tangdulai tana thamba pami haina su phongdorakhi. Wafam asing asi chief minister ki darbar holda pangthokiba tongan ba social media group amadi page singi administrator singa chief minister ga unaduna khana nainaba ki thoramda chief minister na paumi singna wahangi paukhum oina phongdorakhibani. Chief Minister na makhata na phongdorakpada state asigi mahailoisang khara da central force ki company khara laisille hairiba asi Assam gi NRC Tauba matam amadi Haryana gi election matam da sizinaba state asidagi chatkiba central force sing halakpani hairiba central force ki company sing asigi barrack chandabadagi matam kharagi mahailoisang singda laibani hauzikti masa gi barrack singda ayamba changnakhre haina phongdorakli. Manipur miyam gi mihunni khoi miyam na khallaga thambibani miyam na Manipur kaiba pamdaba adugumna ikhoi su Manipur paiba kamde Manipur kaiba yaroi Manipur gi apunba satam hiram amata da kaiba yaroi haibasi ikhoi gi government amadi miyam gi apambani central government na su madu Manipur gi apunba satam kahelloi haibasi assurance ka pirakre aduna I firmly believe ana miyam su madu gi momentum timing do ngai minasi yang minasi santi oina lei minasi leisi haidana yapil tongi.
Nakalamaromda state asigi communal harmony purakpada positive oiba paw santokpa social media ki group amadi page sing laingak na khangat laga award piragani haina chief minister na fongdokre loina na Facebook ta sizinaba account sizinaraga laibak irang sagat na bohona basing legal gi action lawkhatlagani haina su fongdokre Explore ways for constructive use of social media haiba theme da pangthokiba interactive session aduda Facebook amadi WhatsApp ki Manipur da base toba tongan ba page amadi group kaya gi administrator amadi member kaya na saruk yakhi thoramadu da Manipur lenga ki chief secretary Dr. J Suresh Babu amadi Manipur police ki director general LM Khauti su saruk yakhi loina Manipur police ki cyber crime ki OC N John na social media da sizinaba yaba amadi yadaba wafam sing amadi content singe matang da wangang ki loina na karigumba state asigi social harmony da akaiba pirakpa yaba yauna social media gi platform asibu lana sizinaba matamda fangba yaba logi oiba chairak singe matang da su khangan ki thoramadu da chief minister na fongdo kibada social media group singi administrator singi maikei dagi su makhoi gi oiba mot kaya fongdok na ki loina na chief minister na social media group sing da thagat pa su fongdok ki Zat bizat naidaba apunba Manipur amagi saktam da wak tobo ngamjariba ngamaiba pot punmaksi lebiriba media gi sel now aduga social media bu handle to biriba admin no biriba senariba action now singi mateng dagi sigi stage yobuni ona makhata na aina ngasi interaction tawna bada lakpiriba mayam dagi maru oiba knowledge information kaya ama aikhoida pirame aduga aikhoinasu makhoida tawhoningba mayamdagisu moida kari grievances problem lege habedu khangminare amna sugumba interaction aikhoi masel ge marakta paw phagungna basina I firmly believe that our state will go march ahead peacefully. Indo-Naga peace talk ki matangda yanakhiba warul sing miyamda khangalu haiduna Manipur gi mafam kayada ngarang numidang maira paiduna cheksin khongchat chatkhre Kokomi ki khongchat asibu sawgaladuna Khurai Samurau Kakwa Singjamai Mayang Imphal na chingba mafam kayada cheksin khongchat chatki cheksin khongchat adu miyamna Manipur gi ngamkhai kaiba yaro haiba kholaw kaya su lawki National Film Development Corporation Limited na manage tauba Senior Artist Welfare Fund of India na state asida laiba senior artist singna kumjali singani ge supna kundagi kunmathoi faubagi oina sel gi mateng launabagi damakta application pisalakpa yagani haina Manipur State Film Development Society MSFDS na thadorpa cherol amada khangalakli lagliba November kuntra faubada Palace Gate Imphal da laiba MSFDS ki office ta application thasalakpa yagani hairi Matang swice break amalawjage break ki matungda India gi Act is policy ki thawaidi Asian laibak sing ni haina PM Modi na fongdoki ki paw amadi Manipur amasung malem gi tongan be ipaw sing puduna lakjage impact news pum eng tatuna laibi mayam babuka na taram na okchari bulletin ase ki makhata ba paw miyam de pizari India na democracy chatpa amadi mapangal laibak ama oina leina bagi damakta tangdu laitana amasung chawkhat bagi lambi da khumang yangna Changsin bagi tangai fadaba lay haina Prime Minister Narendra Modi na hairi Bangkok Post ki interview amada Prime Minister Narendra Modi na makhata na hai 21st century gi matungda Asia's century gi matam oire amasung malem gi oina Asia lamdam asibu awon ba purakna bagi damakta India na kathokpaga loina na sem saduna laire hai ki Modi na makhata na hai India na World Bank ki laibak marfu ga loina na democratic oiba moongda lalol iti ki thabak kaya ama paikhatli hai ki loina na ngamkhai gi lamdam asida singnarakpa sing amadi malem gi oina chatharakliba terrorism gi thabak thawong sing punna thengna minanaba hotnabada India na malem gi laibak singa amata oina chatminana bagi damakta partnership sagat pangamle hai ki India gi Act is policy hena chakhatna bagi damakta Asian laibak sing asi maru oiba amani amadi masina sel thumgi amadi political gi oiba lamda malem da saktak pangamlagani hai ki
खा थंगबा गुजरात याउना सौराष्ट्र की समुद्र खोंबान सिंगदा अकनबा नोंगा लोइनना महा हारिबा नोंलै नुसित अमा था असिगी तरुक फाउबगी मनुंगदा सिसेलकपा याना लैरे हाइरी मेट्रोलॉजिकल सेंटर डायरेक्टर जयंत शंकरना गुजरात की ईस्ट नॉर्थ ईस्ट वार्ड थंगबा सरुक्तगी नोंलै नुसित महा असि तपना तपना ngasiदगी सिचलकपगा लोइनना था असिगी मरी फाउबद स्टेट अदुगी समुद्र खोंबानगी अवांग नोंपोक थंगबा सरुक्ता यौरकपा याना लैरी सौराष्ट्र कोस्ट की मफम अयाम्बदा साइक्लोन असिगी साफू यौरखरबनी हौजिक चथारिबा इंडियन सुपर लीग ISL 2019-20 ngasi sanagadaba लीग मैच ता हैदराबाद अमदी केरला ब्लास्टर अनिना लंबा तौनरगनी हाइरिबा मैच असि ngasi नुमिदांग पुंग 8 मखाई ताबा मतमदा हैदराबाद की GMC बलायोगी एथलेटिक स्टेडियम दा सानगनी लीग असिगी ngarang sanakhiba लीग मैच ता नॉर्थ ईस्ट यूनाइटेड अमदी गोवा FC अनिना पांजिल अनि अनि चनदुना ड्रॉ चटख्रे गुवाहाटी की इंदिरा गांधी एथलेटिक स्टेडियम दा सानखिबा मैच अदुदा नॉर्थ ईस्ट यूनाइटेड की पांजिल अदु असामो ज्ञान अमदी रिदिम तियांगना मैच की यांखै मरी अमसुंग हुमुद्रा मरी सुब मिनिट ता चनखिबनी अदुगा गोवा FC की पांजिल अदुना हुगो अमदी मनवीर अनिना मैच की 38 अमसुंग मरफुतरा ग सेकेंड अहुम सुब मिनिट ता चनखिबनी अरोइबदा बुलेटिन की हेडलाइंस अमुक हन्ना मियाम थमजरी सलाई होल्डिंग्स प्राइवेट लिमिटेड की सेल थुंगा मरी लेनबा ब्रांच पुंगनमक लमफेल पुलिस ना सील तौख्रे पुलिस इन्वेस्टिगेशन लैबना मतम खरगी ट्रांजैक्शन लेपनी मियाम की थाजबा मांगहलोय हाइना कंपनी असिना हाइरी अमसुंग सोशल मीडिया ग्रुप अमसुंग पेज सिंह की एडमिनिस्ट्रेटर सिंह चीफ मिनिस्टर का उनख्रे नागा सोल्यूशंस लाक्रिंग सेंटर ना स्टेक होल्डर सिंह तानरकनी हाइबगी चपचाबा थाजबा लै हाइना